beam light ani atiada kapatuna thami masi tongan tongan machu ni sina sel ani gi tongan ba horphong gi mohsil libani machu tongan labasu atiage awang basi yoraba matamda mangal ani masi punsel laga mangal amak khadang wakiba mangal adu akraba matungda pakhada lehoriba ikhoida kanglok khenarabasu wakalon manadrabasu nungsinana tinana amatoina leminagadabani haibai wakalon sel ani sina piramba dubu ikhoini ka khunna bo uchaba madagi wakalon dubu khona yokhana bagidamukta masigi condolence gathering namita Ahmedabad tagi London tana chakadawa Air India gi flight ta udong thiba nangiba thudok aduda iramdam asigi selani na awaba takibadu masi People for Animals Manipur Social Information Union Thawal Social Service and Welfare Association Thawal Okuna Kusum Naraga Lekai Sigi Koi Bada Lairiba School Singi Boarding Singda Lairiba Adi Tongan Tutorial Singda Lairiba Satra Singa Pula Punna Selani gi Thawai Gina Pontha Diki Basida Mak Makagi Thawaina Makugi Leko Ingi Singna Lairunaba Lekai Kuna Butpa Madi Awawa Kuntukugi Thorom Pangtupani Masigi Thorom Masida Imung Manungi Haibadi Sel Nganthoi gi Imung Manung